Maitai Furup ki Puariga Sagonaduna Laklaba Wakchingi Tarani Thouni Panba Numitta Maitai gi Yumthong Khudingda Irat Thouni Pangthoktuna Lakpagum Chahia Sigi Pangthokhiba Imoinu Irat Thouni Thoram Numitta Arambai Tenggol Unitary gi area da Mai Candle Fajana Thanduna Irat Thouni Pangthokhiba Khun Leikai Singbu Khangatpaga Loinana Ngasi Achamba Khudol Piduna Ikai Khumnaba Utkre Arambai Tenggol Unitary na Sinduna Ngasi Sapamda Laiba Ibudau Khongzom Ningthaugi Laibongda Pangthokhiba Thoramaduda Langathel Jilla Parishad ki member Soibam Kulabidu, Social Worker Laisram Premananda, Sapam Gram Panchayat ki Chairperson Yumnam Ongbi Landhoni, Wangjing Lamding Municipal Council Ward No. 6 ki Councillor Haigruzam Gaurango, Wangjing Ningthau Harauba Thaugalup ki Secretary Thongam Rosen amadi, Lamding Ikop Ningthau Harauba Thaugalup ki Secretary El Romen na matangsit na Tauramapu, Atoiba mitung amadi akanaba mitung singoyna Sarukiaki. Mai Fajana Thanduna Ningthina Irat Thouni Pangthokhibagidamak Khangatuna Achamba Khudol Sing Tamduna Ikai Khumnaba Utkhiba Khul Leikai Sing adudi Ahanbada Sapam Laibung Leikai Anisubada Langathel amadi Ahumsubada Wangjing Wangkai Maibam Lairakni Thoramaduga Mari Lainana Arambai Tenggol Thoubal District ki PRO Soibam Kisana Fongdorakhibada Arambai Tenggol na Iraipak Ifurup inat lining asi yokatnaba hotnabada changselakliba thabak thoram sing asi miyamna chawna mating pangbibadagi maipak charibani Aikhoigi khongfam chetna Iraipak Ifurup inat lining kananaba laijaribani makhatana su miyamgi cooperation pibiyo afaba thabak ama tawrakpada pukning thawat minasi hairaduna Aikhoi punna sarukyaminabagi hainabi thamduna apunba sagatpana thabak khudingmakta maipakani haiki Ngasigi akhoi yamna chamba pangthok sariba thoromasi Arambai Tenggol Unitary gi sininaw sing na pangthok sabani akhoi gi Arambai Tenggol Unitary asida khungang 15 pullaga sembani aduna khungang 15 asida Arambai Tenggol Unitary na akhoi gi ina lining yokhatpa amadi ina lining bu thawa yauna kaino tawiri bisingda pungning thawa saboina Arambai Tenggol Unitary gi sininaw sing na akhoi khaina jaraga Aram Haugibagi akhoi event Imoinu Irat Thouni Numitta Maira Katpa Khul Ahum Khatang Ahanba Ani Suba Ahum Suba Khangatlaga Pungning Thawat Sabagi Thawamadu Pangthok Sabani